Council of Higher Secondary School Cohsem na loba class 12 examination ngasidagi hokrai. Examination asida puna mahiroi lising kuntra mathoi ga chamnga ga kuntra na saruk yaduna ching amadi tamgi exam center chamaga tara tareta exam thari. Exam center chamaga tara taret ki manungda ching the center kuntra mapan amasung tamda center hungfutara nipan oiri. Mahiroi lising kuntra mathoi ga chamnga ga kuntra na saruk yaduna thari ba examination asida Arts की ओइना mahiroi lising taret ka chatru ka marifu tara taret, Science की ओइना mahiroi lising kunhumdoi ka chamaga nifu taruk amasung, Commerce की ओइना mahiroi chatru ka hungfutara nipna saruk yari. Ngasidagi haukiba exam asida pamdaba thokdok thoktanaba Manipur Police की maikaidagi akanba mongda ngak senbaki thabak chathari. Towan ba exam center oriba school sing dasu pamdaba thokdok thoktanaba school sing oza amadi council ki miyoi singna akanba mongda section thaurang kaya laukhatli. Exam asiga mari leinana Iboton Sana Higher Secondary School ki principal M Kherodana examination asi free and fair oina ba school gi maikai digi angam thak ta hotnari mahiroi singnasu exam asida nataba pambai sizinabi ganu oinana exam thariba mahiroi singdasu yaifa pausal pikhi Nakalamorom da Heritage Convent School gi coordinator TH Maitai Nganbana Heritage School da mahiroi punna chamri ga yangkai na exam thari Exam asida pamdaba thokdok thoktana boza sing council amasung Manipur Police ki maikai digi ngak senbegi thabak chathari haina phongdorakhi loinana exam da saruk yari ba mairoi sing da su yaifa pausal pirakli Oza miyam se 1 hour ahead laaga oza nupana nuparom side ki angang sing se frisking tawre then oza nupi singna nupirom side se frisking tawi amain tawdana masada yarma unfair means loina lotho matung dani angang sing changhali se any kind of electronic devices amata pusalandre mobile phone ni jingdana aduna exam se free and fair examination oini haidana asa tawse flying scout tagi SO dagi ai isa OC dagi round chatana khona jagadoni makoi changakpa matamda khoina khoi staff around 5-6 staff na group mari thoaga changakpa matamda frisking tawe ko masada kari unfair means yaubra haidana and then council na instruction da yauba electronic gadgets haitare dugumba su dum check tawe khoina adugo huji exam hore yamna phajana di chathari hauji poki oina di